What is the meaning of life? Wahang asigi pakum phangnaba miyoy kaya honai. Adubu matam ayambada siguma wakal asi phamungda nuaina longna hippaga khalli. Adubu imagine tobiu adom nazisingna concentration camp ta pharga thame. Aduga adom sibagi cherak pire. Adom hingbagi chance yamna nemi. Adom sungsoi soidana sirgani haibasi khangi. Matam aduda adom Punshigi meaning karino haibasi khangadra. Masimak man's search for meaning hariba larik asigi aiba Viktor E. Frankl gi mafamda thokhi. World War II gi matamda mahakpu concentration camp ta thamki. Mahakpu mahaki imung manunggi miyoi singdagi lapthokhanki. Mahakpu yamna phattaba phibam amada thambiki. Matam aduda mahakna what is the meaning of life hariba wahang asigi pakum phangnaba honaki. Concentration camp ta thamba miyo ayamba wakal nuaitabadagi narakjuna si. Adubu Viktor E. Frankl di what is the meaning of life wahang asigi pakum phangnaba honaki. Viktor E. Frankl na hai adom gi fwai phanglabadi how di irai laigani. For example, miyo kaya ama masana pamdaba profession da thabak tawi. Maduda mahak interest leite. Maramdi profession adu karigi tawribano khangde. Aduna kudong tiba ama lakpada madubu mayok na duna manglomda sangshinba ngamde. Karigumba miyo adugi huwai khanglagadi miyo adugi mafamda lakpa kudong tiba kuding mayok na bangamgani. Punshigi meaning hana leiba nate aigi punshigi meaning aina pigidabani. Viktor E. Frankl gi matung ina punshigi meaning pibigi lambi ahum lei. Ahanba lambi work. Viktor Frankl na larik asi ikiba matamda larik asina miyamda soidana kanaba pigani haibasi khanki. Asumna magi punsida meaning piba hauki. Aduna aisu aina tawriba thabak asi malemgi miyamda kanaba pinabagidamaktani haibasi kawroidabani. Anisuba lambi love. Masida author na love haribasi atopaki punsida mangal pibiduna matik chaba miyo ama oinaba honabiba adubuni. Sahi 13 surba nupamacha ama sibdagi Nupamacha adugi mama adu suicide tawge toramadagi hospital da pukalaki. Nupi aduna doctor da magi wari likhi. Nupamacha aduna hek laitabaga mahaki paralysis naba masanapa ahal aduga makoi anikak ngaihauki. Mahakna magi masanapa ahal aduga punna suicide tawminage tawki. Adubu masanapa aduna thinki madi hingba pamki. Nupi aduna suicide tawge toriba adu lehoriba paralysis naba macha adudagi asa amata uba phangdabana oiramba yai. Asumna tobagi mahutta machanapa ahal adu institution amada thabiduna hen afaba matik chaba mi ama oinaba mahaki best level da hotnaramlabadi mahak punsida maichirabi oiramloi mahaki punsi meaningful oiramgani. Ahum suba lambi suffering. Nongma natraga nongmadi aikoi khudimak awa ana nangba haibasi soidraba wafamni. Viktor Frankl na hai karigumba adomna adomgi suffering da meaning pirabadi awabadigi nanthokpa ngamgani. Viktor Frankl na concentration camp ta leiringaida kamtengna war matamda maki matam kuina uba phangkidraba mahaki loina bibu lan loiraba matungda amok hanna uba imagine tawki. Amadi maki satrasingda mahaki experience share tawduna lecture piba imagine tawki. Asumna tobuduna maki suffering da meaning ama piduna awaba adudagi nanthokpa ngamki. Viktor Frankl na mahaki life meaningful oinaba honakibata natana aikukudimaki punsibusu meaningful ohenbada achabu mating piriba lirikni man's search for meaning. Samlapna video asida haikribasing adu ningsingsi. Punshigi meaning hana leiba nate aigi punshigi meaning aina pigidabani. Punshigi meaning pibagi lambi ahum lei. Ahanba lambi work. Anisuba lambi love. Ahumsuba lambi suffering. Mayam pumnamakpu Takachari.